Jiri lambida lakpa trucksingdagi sen khaibagi thabak leptana adamuk chathari. Imphal Dimapur lambi dasu gari sing ningthi na chatpa yadaba marakta Imphal Jiribam lambi su phibam chadabagi awaba mayoknari ngai serga asida lambi asida chatliba driver singbu khulai paiba singna namduna sen khaibagi chaitheng amuksu nangli. Jiribamdagi security convoy nangak selaga purakliba truck driver sing khulai paiba singna lambi asigi tongan ba mafam singda phongna gari singdagi sen khaibagi thabak sing adumuk chathari. Jiri lambida pot purga lakpa gari singdagi khulai paiba singna security convoy ngak selaga laklabasu asingba tanja yenglaga gari driver singdagi namduna sen lauri. Gari sing aduda purakpa pot khenabagi matung inna khulai paiba singna lauba senfamsu khenana lauri. Paugi likhun singna phongdorukpagi matung inna jiri lambigi none nungba kaimai nungkau oinamlong kaifundai singba yauna tongan ba mafam singda convoy marakta lakpa gari singdagi achengba tanja lauraduna namduna sen lauri hari. NHDCL na matam chana lambi sing asi ningthina semjindabadagi lambi phattabagi awaba kaya mayokna duna tumpham chafam khangdana lambi asida Manipur miyamgi chana thaknaba polam sing pusilakpagi thabak tawriba driver singda mafam kaya da tongan ba khulai paiba singna namduna amuk sen khaibi awaba mayoknaribani. Khulai paiba sing aduna khairiba senpham sing adugi receipt na singba pide amasung akaknaba senpham asuk pigadabani haiba leite. Adubu pot chai thanna yawba gari sing na purakpa polam sing khenabagi matung inna yamdrabada lupa lising ahum dagina lupa lising tara phawbagi manungda lauri. Polam kharadadi masidagi hena lawbusu yauri hari. Lambi asida chatliba gari driver sing asi tax thiba ngamdabadagi nongmadi soidana gari leplakpa yai haina paladuna paugi likhun sing na hai lambi asida lauriba senkhai sing asi khulai paiba lup amaga amatam manade amadi gari singgi driver singdi lup khudingmak adugi tax thiba tabana henna achauba potlum ama oiri. Amaromda lambi asida khulai paiba singna namduna sen laubagi mathakta police gate sing asidasu driver singdagi senpham sing lauri haina maral siraduna makoina lauriba tax aduga mari leinaba receipt na singbadi amata piba leite hari. Gate sing aduda gari number amasung driver singi mobile phone gi number lauhoraba tungda senpham sing adu lauhobani haina su phongdorgli. Matam amada jiri lambi da chatliba gari singda namduna sen laubagi thodok wathok sing hengalakpa amasung sen pidragana gari da nongmai kapsinba driver farga pu chaiba tawbagi thodok sing thorukpadagi laingakna akhannaba thaurang amada nungba none yauna national highway asigi saruk kharada special commando team nipan lom thamlaga mobile oina yengsinbadagi sen khaibagi thodok sing hanthakiba laikibani. Madugumba khongthang ama laingakna laukhatpiduna namduna sen khaiba amasung laubagi thabak sing thingbidrabadi lambi asida chatliba driver sing nongma natraga nongmadi soidana gari thauba lepkhiba yabagi phibamda lakle hari. Manipur Police ki Directorate General of Police na None District Police Headquarters ta July 8 ta chatuna law amasung order gi phibam yengsinanabagidamukta National Highway kuntra tareta gari sing asoi angam yauhandana charhananawa amasung namduna sen khaibagi mayokta sangsinba operation hena kankhat hananawa mari leinaba police amasung CRPF ki personnel singda akanba pauktak pi kivisu laikre. National Highway asida nongmagi tangai phadaba polam sing pusilakliba truck sing asibu mapung phana ngak senanaba akanba pauktaksu mari leinaba singda pi kibani. Adum oinama DGP na pikiba pauktak amasung mahaki apamba adu lambi asida chatliba driver sing na u phangde hari. Maram asina Directorate General of Police Mukesh Singhana driver singgida makhaliba wakhal adu thabak oina onthok pinanaba pungding singsilakli. Lambi asida convoy lakpa matamda khulai paiba lup kharadi mi tadaba ahangba lamhangda nongmai pairaga thoraktuna lambi da lakpa gari sing khamlaga namduna sen khaibasu yaudaba nate. Lambi asida gari sing pusilakpa matamda ROP ningthina pibide haiba mayek sengle haina paugi likhun sing asina phongdokle. Police na kani kilogram nifumapan ga gram chamanga fagatkre. Kangpokpi district ki manung chanba handbung dagi Creta car amada haplaga porakpa kani kilogram nifumapan gram chamanga police na fagat pangamkre adum oinamak gari adu thorukliba miyoi adudi nanthok tuna sen khre hari.
पुलिस की पाउन हाई ngarang ayuk pung taruk lom tarakpada special operation team senapati police na henbung OC ga khusam naraga national highway ani gi ti khulen naka checkpoint ta achat awok sing sek tawringai da angoba machu gi creta car ama imphal lomdagi senapati tamna kanna thorpa uki gari adu khamna ba security na signal tawbada gari adu khamdraduna kanna thorga satki Udag aduda SOT gi team amana gari adu tanaki matam aduda henbung OP gi kangbu amada pau pibadagi gari adu phangki adu monama gari asi sogaloina na henbung Baptist Church makhada National Highway ani da hundoklaga thamlamki mafam aduda verification chathabada gari adu gi registration number asi NL Sino Taret CE Sino Nipan Mari ama oiramba thengnaki Gari adu jet raingam apokpa singhai jingkhoi gi mingda register torma thingnaki mahak ukrul gi khamsom dagi haujikna Nagaland gi Sumukadima gi kuki dolong khunda leibani Gari adu thaurik liba driver adu masak khangdok nanawa police team aduna kanna hona kibani Gari adu thaurik liba driver adu mafam aduda masak khangdok pangamdabana Gari adu Tikulen naga checkpoint ta makhata na verification chathana ba khushi nakre gari adu check tawbada kani ni haina singnaba mayom nifu mapan thokna yom laga purakpa kani kilogram nifu mapan ga gram chamanga adu gari gi floor da lot laga puramba thengnaki miyoi adu dagi kani kilogram nifu mapan ga gram chamanga creta car ama gari adu gi RC book amasung jet raingam gi ming yawa Aadhaar card Xerox ama phangki Fagat laba polam sing adu makha taba thabak laukhatnanaba senapati police station da kuchina kre hairi Khongsang railway station gi lambi sembi dabna maram waraduna Khongsang dagi pochai singba truck sing chalaroi dauri Khongsang railway station dagi national highway kuntra taret phawba chatliba lambi gi phibam asi ka henna fattabaga loinana pochai hapkatnanaba changbada gari sing puthabana singba khudungcha daba kaya mayok nabaga loinana railway station dagi national highway kuntra taret phawba kakhatnanaba honabada mayok nariba asi yenglaga lambi sembi dabagi mayokta imphal dagi Khongsang phawba hangba truck sing ngasidagi hauna chatpa leplagani hairi Paugi likhun sing na hai haukiba tha kaya asi Khongsang railway station gi lambi asi ka hene fibam sok na leiraki fibam chadraba lambi asi semjin bidarbanna driver sing na railway gi mari leinaba authority sing da khangan khiba leirbasu hojik phawba sembidan leiri social media da thadur khiba video amada driver amana hai railway gi lambi asi da pot hab liba gari sing asi kangkhong tangkhai hena ising thumjin ba mafam da thaugjil laga hab libani lambi asi ising thumjil laga leibana maram oraduna manungda nung lairibra kom lairibra haiba karisu khangdana gari sing thaujil lubada gari puthaba su yauribani gari sing asiu singthokna na honabada driver sing na sen puthoklaga singthoku haiba wafam asibu lambi asibu driver sing na semgadoribra railway authority na semgadoribra natraga FCI na semgadoribra haina hanglakli Sathariba thawong asidi driver singbu otpi naibibani lambi sembi roidaba oirabadi Khongsang phawba train sangan biraklaganu hairi Nakalamromda driver kharna phongdoklakpada train da pusilakpa polam sing silakpaga mari leinaba Manipur lainga ki department asi transport department na oibana maram oiraduna Khongsang railway station gi hojik oiriba lambi gi phibam asi additional chief secretary transport Anurag Baspai na Midyeng sangbiduna lambi semjin binanaba railway authority amasung NHIDCL da lambi semjin binanaba wafam pukhatpiyo hairi Khongsang railway station asi fawba Manipur gi oina tangai fadaba cement FCI gi seng amasung har na singba mapung oiba polam sing pusilakpani numit khuding gi oina Imphal dagi ahangba truck yamdrabada homfutara dagina marfutara gi mathakta nongmada kanboi marakta yauribani lambi gi phibam asi ka henna soksilakklabasu mari leinaba singna midyeng sangbidaba adugi mayokta railway station adudagi potchai purakpagi thabak tauriba driver singna gari chatpa lepnanabagi fireb asi laurakpani hairi rims Imphal gi MBBS ki seat masing asi chamagi yangkhai de hengat khre dental college dana dental MDS ki course taruksu
haugadori. Sok lising aniga kuntaru kuntarettagi Regional Institute of Medical Sciences Imphal RIMS ta MBBS kis intake capacity hana na samaga kunmanga leiramba adu chamaga yankai de hengat khre. RIMS na thadorokpa cherol amana hai RIMS ta MBBS tambagi sit masing hengalakpa asina laibak asigi awang nongpok ta leiriba medical tamningba mairoi singda chauna kanaba piragani. RIMS की डेंटल कॉलेज दा तोंगान बा स्पेशलाइजेशन तरुक की डेंटल सर्जरी MDS कोर्स तंबा एकेडमिक ईयर सोक लिसिंग अनिगा कुंतरु कुंतरेतगी यारगनी हाइना नेशनल मेडिकल कमीशन NMC ना अयाबा पिरकले हाइना RIMS ना फोंदोरकली मास्टर तौबा यागदाबा स्पेशलिस्ट सिंग अदुदी oral and maxillofacial pathology and oral microbiology, periodontology, orthodontics and dentofacial orthopedics, conservative dentistry and endodontics, oral and maxillofacial surgery amadi prosthodontics and crown and bridge ni specialization sing asida sit ahum laigani hari. India ki ahan ba hydrogen train July 13 tagi hauna lamtharagani. Jin station dagi Sonipat yaubada pung ani sangani mafam tara nithoi da lepkani. Railway Board. India ki ahan ba hydrogen powered train July 13 ta Prime Minister Narendra Modi na Haryana ki Jin railway station dagi lamtharagani haina state sigi minister Krishan Kumar Bedi na phongdokre. Paumi sing da wangang la duna Bedi na haiki July 13 ta Jin railway station da pangthokpa thauram amada Prime Minister Modi na laibak asigi ahan ba hydrogen train lamthargani mahak na haiki train asi lamthabagi thabakta Prime Minister na miyamgi rally amadasu wangang bagaloina na lupa crore leasing kaya muki project sing su virtual oina sangagari amasung urep uyung tamgani atai kaya gi mathakta Prime Minister na Bhiwani amasung Narnol da Sri Ram Medical College ani Kurukshetra elevated railway track Ambala Kala Greenfield Corridor, Delhi Katra Expressway gi Haryana section amadi Jin Gona NH Chahumga Yankhaini Thoi A Hangdokani haina mahakna phongdokki. Minister na haiki Kurukshetra da Sikh Museum ama sanabasu Modi na urep uyung tambaga loinana maruoiba highway sing pakthok chauthokna nabagi urep uyung su tamgani. Masina road connectivity fagarahan bagaloinana state asida industry amasung lalon itik saukhatnabagi anauba khudung chabasing fangalagani haina Bedi na phongdokki. Marumda July 13 ta Prime Minister Modi na lamthana na balepliba laibak asigi ahan ba hydrogen powered train na Jingi Sonipat fauba kilometer marfu mapan yaubada pung ani sangani amadi train asi intermediate station Taranithoi the lepkani haina Railway Board na phongdokre. Railway Board ki cherol amagi matung inna masigi regular service manungda hydrogen train asi namit khudingi ayuk pung 3 minute nifu da Jin railway station thadokani amasung ayuk pung 9 minute nifu da Sonipat station da thungani. Pongsa da sigi manungda train asi intermediate station Taranithoi Jin City Pandu Pandara Lalit Khera Dambeta, Isapur Kheri, Butana, Khandrai, Gohana, Rastralat, Mohana, Haryana, amasung Barbasni da lepkani haina cheroluduna phongdokli. Halapagi khongchatta train asi ayuk pung 10 minute nifu da Sonipat thadokani amasung nungthil pung amada Jin station yaurkani. Halapagi khongchatta su station Taranithoi makta lepkani haibo wafam cheroluduna thamli. July 13 ta Prime Minister na haudok laba matungda atenba matamgi manungda laibag asigi ahan ba hydrogen train asi service tauba haunabasu Railway Board na Northern Railway da khangalli. Railway Board ki senior official amana haiki July 13 ta train asi akannaba inaugural service oina siengani adubu sang naina passenger service haunabagi matamdi lep 3 haina phongdokladuna mahakna haiki irregular service haunabagi matam atenba matamda finalize taunanaba amasung makoina khangalaknanaba makoina Northern Railway da khangan kre hairi.